ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯕ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯂꯩꯈꯥ ꯇꯥꯍꯧꯔꯦ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯊꯣꯏꯕꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯕꯗ ꯊꯣꯏꯕ ꯀꯩꯁꯨꯝ ꯍꯥꯏꯕ ꯉꯝꯍꯧꯗꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯁꯨ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯌꯨꯝ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯗꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯝ ꯀꯛꯊꯠꯂꯛꯏ꯫ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯀꯔꯤ ꯏꯔꯥꯜꯒꯤꯗꯃꯛꯇꯅꯣ? ꯑꯩꯕꯨ ꯉꯁꯤ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯁꯥꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯈꯤꯗꯨꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅꯅꯤ ꯃꯍꯥꯛꯅ ꯄꯨꯔꯅꯤꯃꯥꯗ ꯗꯥꯏꯜ ꯇꯧꯔꯒ ꯌꯦꯡꯂꯤꯕ꯫ ꯑꯗꯨꯕꯨ ꯔꯤꯡꯗꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯔꯤꯡ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯄꯨꯔꯅꯤꯃꯥꯅ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯣ ꯑꯗꯨꯝ ꯀꯛꯊꯠꯂꯛꯏ꯫ ꯕꯤꯖꯤ ꯑꯗꯨꯝ ꯊꯝꯈꯤ꯫ ꯊꯣꯏꯕꯗꯤ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯔꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯠꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯋꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯎꯪꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯗꯤ ꯀꯝꯗꯧꯔꯤ? ꯃꯥꯅ ꯖꯤꯇꯦꯟꯗ ꯐꯣꯟ ꯇꯧꯏ꯫ ꯖꯤꯇꯦꯟꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯇꯥꯃꯣ ꯖꯤꯇꯦꯟ, ꯉꯁꯥꯏꯒꯤꯗꯨ ꯅꯪ ꯁꯥꯎꯅꯨꯀꯣ, ꯂꯥꯟꯅ ꯈꯟꯅꯨꯕ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯤ꯫ ꯃꯥꯅ ꯂꯛꯅꯔꯤꯅꯤ, ꯐꯥꯒꯤ ꯇꯧꯔꯤꯅꯤ꯫ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯅꯤ꯫ ꯅꯪ ꯀꯩꯁꯨꯝ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯖꯤꯇꯦꯟꯗ ꯐꯖꯅ ꯍꯥꯏꯔꯦ꯫ ꯖꯤꯇꯦꯟꯅꯁꯨ ꯈꯨꯝꯂꯛꯏ, ꯀꯩꯁꯨꯝ ꯈꯟꯗꯦꯗ, ꯑꯩꯗꯤ ꯀꯩꯁꯨꯝ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯇꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯇꯥꯃꯣ ꯖꯤꯇꯦꯟ, ꯅꯪ ꯍꯌꯦꯡ ꯑꯩꯈꯣꯏꯔꯣꯝꯗ ꯈꯔ ꯉꯟꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯖꯤꯇꯦꯟꯅ ꯑꯃ ꯍꯪꯉꯤ, ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯗꯦ, ꯍꯧꯖꯤꯛ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯅꯪꯒ ꯑꯩꯒ ꯎꯅꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟ ꯊꯝꯈꯤ꯫ ꯖꯤꯇꯦꯟꯁꯨ ꯄꯨꯔꯅꯤꯃꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯀꯤ ꯂꯥꯡꯅ ꯁꯣꯏꯗꯅ ꯊꯨꯔꯒꯅꯤ ꯍꯥꯏꯕ꯫ ꯖꯤꯇꯦꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯔꯥꯎꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯂꯤ, ꯅꯨꯡꯉꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯊꯣꯛꯂꯒꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯈꯤꯕ ꯇꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯇꯥꯟ ꯆꯥꯅ ꯊꯣꯏꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯔꯦ꯫ ꯊꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯕꯨ ꯀꯧꯔꯒ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯜꯂꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯉꯥꯏꯔꯦ꯫ ꯊꯣꯏꯕ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯒ ꯄꯨꯔꯅꯤꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯄꯨꯔꯅꯤꯃꯥ, ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤ ꯁꯣꯏꯈꯤꯕꯒꯦ? ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ? ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕ? ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯖꯕ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛꯇ ꯐꯣꯟꯁꯨ ꯄꯥꯏꯕꯤꯗꯦ꯫ ꯐꯣꯟ ꯑꯁꯨꯝ ꯀꯛꯊꯠꯂꯛꯏ꯫ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯪꯖꯩ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ, ꯄꯦꯟꯗꯕ ꯍꯥꯏꯕꯕు ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅꯤ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯂꯛꯏ꯫ ꯊꯣꯏꯕꯅ ꯍꯥꯏ, ꯅꯪ ꯁꯥꯎꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪ ꯑꯩ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯃꯤꯅ ꯈꯪꯕ ꯀꯔꯤ ꯀꯥꯏꯒꯦ? ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩ ꯈꯪꯅꯕꯗ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯍꯟꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪ ꯑꯩ ꯈꯪꯅꯕꯗ ꯃꯤ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯥ? ꯃꯥꯏꯛ ꯑꯃ ꯄꯥꯜꯂꯒ ꯀꯣꯏꯔꯥꯎ ꯂꯥꯎꯔꯣ, ꯄꯨꯔꯅꯤꯃꯥꯒ ꯊꯣꯏꯕꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯄꯗꯨꯗ ꯅꯪꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯆꯨꯝꯅꯈꯛ ꯑꯩꯗꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯣ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯈꯔ ꯁꯥꯎꯅ ꯄꯨꯔꯅꯤꯃꯥꯗ ꯉꯥꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯄꯨꯔꯅꯤꯃꯥꯗꯤ ꯋꯥ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯣꯟꯗ ꯄꯥꯜꯂꯕ ꯃꯥꯜꯂꯦ꯫ ꯀꯟꯅ ꯍꯧꯅ ꯁꯥꯎꯔꯛꯏ, ꯌꯥꯔꯦ ꯊꯣꯏꯕ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯗꯨ ꯄꯨꯔꯒ ꯄꯨꯔꯅꯤꯃꯥ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯊꯣꯏꯕꯗꯤ ꯑꯃꯨꯛꯀꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯝ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯈꯪꯂꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯒ ꯄꯨꯔꯅꯤꯃꯥꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, ꯄꯨꯔꯅꯤꯃꯥ, ꯍꯟꯗꯛꯇꯤ ꯊꯣꯏꯕꯒ ꯅꯪꯒꯁꯦ ꯈꯔ ꯁꯥꯎꯅꯕ ꯃꯥꯜꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯇꯁꯦꯡꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ꯫ ꯊꯃꯣꯏ ꯑꯅꯤꯁꯨ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅ ꯂꯣꯏꯅꯔꯛꯄꯅꯤ꯫
ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯁꯥꯎꯅꯕꯗꯣ ꯇꯧꯒꯅꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯇꯥꯊꯣꯏꯕꯁꯦ ꯈꯔ ꯍꯦꯜꯂꯦ, ꯃꯥ ꯑꯩ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯦ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯦ, ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ, ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯪꯕ, ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯦꯟꯅꯔꯒ ꯂꯩꯕꯁꯤꯅꯅꯤ ꯑꯩꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇꯁꯨ ꯐꯪꯗꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯆꯩꯔꯤꯕ, ꯃꯉꯣꯟꯗ ꯑꯩꯅ ꯉꯥꯡꯂꯤꯕ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯃꯔꯝ ꯆꯥꯗꯦ, ꯅꯪꯒꯤꯗꯃꯛ ꯈꯟꯕꯤꯕ, ꯅꯪꯒꯤꯗꯃꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯪꯅ ꯃꯤꯔꯥꯏꯕ ꯍꯧꯅꯗꯦ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯧ, ꯇꯥꯊꯣꯏꯕꯒꯨꯝꯕ ꯅꯨꯄꯥꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯇꯥꯡꯕꯅꯤ, ꯐꯪꯁꯨ ꯐꯪꯂꯣꯏ, ꯅꯪ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯏ, ꯅꯪ ꯑꯗꯨꯝꯅ ꯃꯍꯥꯛꯄꯨ ꯋꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯈꯪꯗꯦ, ꯑꯩ ꯍꯟꯗꯛꯁꯦ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯅꯪꯒꯤ ꯑꯆꯤꯟꯕ, ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯝꯗꯗꯤ ꯇꯥꯊꯣꯏꯕꯅ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯅꯪꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ? ꯇꯥꯊꯣꯏꯕꯅ ꯀꯞꯈꯤꯕ, ꯇꯥꯊꯣꯏꯕꯅ ꯋꯥꯈꯤꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯅꯪꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯃꯩꯁꯥ ꯑꯃ ꯐꯪꯒꯅꯤ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯐꯖꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯄꯨꯔꯅꯤꯃꯥꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ, ꯃꯍꯥꯛꯇꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯣꯏꯕꯒꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯆꯪꯕ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯤ, ꯅꯍꯥꯅꯤ, ꯂꯥꯡꯒꯗꯕꯅꯤ, ꯀꯣꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯏꯔꯤꯕꯅꯤ ꯂꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯏꯕꯕꯨ ꯋꯥꯍꯟꯕ, ꯃꯉꯣꯟꯗ ꯆꯥꯛꯍꯟꯕ ꯑꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯍꯥꯞꯄ ꯅꯠꯇꯦ, ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯊꯧꯋꯥꯁꯨ ꯁꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯤꯇꯦꯟꯗꯣ ꯄꯨꯔꯅꯤꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯄꯥꯏꯈꯠꯄꯒ ꯃꯃꯥꯟꯅꯕꯤꯅ ꯍꯪꯉꯤ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯇꯞꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯦ, ꯇꯥꯃꯣ ꯖꯤꯇꯦꯟꯅꯤ ꯍꯥꯏꯅ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏ, ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯎ, ꯑꯩꯁꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯇꯦꯟꯅ ꯄꯨꯔꯅꯤꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯔꯅꯤꯃꯥ, ꯑꯩ ꯍꯌꯦꯡ ꯅꯨꯡꯊꯤꯟꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯦ, ꯉꯁꯤꯗꯤ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯒꯗꯕ ꯃꯥꯜꯂꯦ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯑꯗꯨꯅ ꯑꯩ ꯁꯨꯝ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯦ, ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯍꯣꯏ ꯌꯥꯏꯌꯦ, ꯅꯪꯅ ꯊꯕꯛ ꯁꯪꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯁꯨ ꯌꯥꯏꯗ꯫ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯍꯥꯟ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯨꯄꯥ 5,000 ꯂꯧꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ, ꯑꯩ ꯄꯩꯁꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤ, ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤꯗ, ꯅꯪ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ, ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯆꯤꯜꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯑꯩ ꯍꯥꯏꯔꯛꯀꯦ, ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯆꯤꯟꯗꯦ, ꯅꯪ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤ꯫ ꯖꯤꯇꯦꯟꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯇꯦꯗ, ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯕꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ, ꯍꯌꯦꯡ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯩꯁꯥꯗꯨꯁꯨ ꯄꯨꯔꯛꯂꯒꯦ, ꯈꯔ ꯉꯟꯅ ꯎꯅꯁꯤꯀꯣ ꯍꯥꯏꯔꯝꯂꯒ ꯖꯤꯇꯦꯟ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯑꯁꯨꯝ ꯍꯪꯂꯛꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯨꯅꯔꯝꯃꯤꯅ, ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯂꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯃꯤ, ꯅꯍꯥꯟꯅꯤꯗ, ꯄꯩꯁꯥ ꯌꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇꯦ, ꯂꯨꯄꯥ 5,000ꯗꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯇꯥꯊꯣꯏꯕꯗꯒꯤ ꯂꯧꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯄꯨꯡꯉꯛ ꯉꯛꯏ, ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯪꯉꯤ, ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯊꯣꯏꯕꯒ ꯑꯩꯒ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯩ, ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯝꯂꯝꯂꯕꯅꯤ, ꯑꯩ ꯅꯪꯒꯤ ꯅꯋꯥꯡ ꯅꯇꯧꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯤꯡꯅꯕ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯐꯥꯔꯦ, ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ, ꯈꯪꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥ ꯆꯞꯈꯠꯂꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯉꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯋꯥ ꯂꯣꯠꯇ꯭ꯔꯦ, ꯃꯥꯒ ꯑꯩꯒꯗꯤ ꯈꯪꯅꯗꯦ, ꯋꯥꯔꯤꯗꯤ ꯁꯥꯟꯅꯩ, ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯦ꯫ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯔꯅꯤꯃꯥ, ꯅꯪꯁꯦ ꯅꯃꯥꯏ ꯌꯥꯝꯅ ꯀꯜꯂꯤ, ꯅꯪꯁꯦ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗꯦ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯥꯒꯤ ꯆꯤꯟꯕꯒꯤꯗꯃꯛꯇꯗꯤ
ꯇꯥꯊꯣꯏꯕꯗꯒꯤ ꯅꯪꯅ ꯄꯩꯁꯥ ꯂꯧꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯄꯩꯁꯥ ꯑꯃꯨꯛ ꯊꯥꯗꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯌꯦꯡ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯅꯪ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛꯀ ꯄꯨꯔꯅꯤꯃꯥꯗ ꯆꯩꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯈꯔ ꯄꯥꯈꯠꯅ ꯃꯃꯥꯟꯅꯕꯤꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯑꯗꯣ ꯐꯔꯦ ꯅꯪ ꯇꯥꯊꯣꯏꯕꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯅ ꯄꯩꯁꯥ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯗꯨꯗꯤ ꯀꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯃꯥꯟꯅꯕꯤꯒꯤ ꯄꯣꯠꯄꯥꯡ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯏꯕꯗꯒꯤ ꯄꯩꯁꯥ ꯂꯧꯔꯤꯕ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯇꯝ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯔꯤꯕ ꯇꯥꯊꯣꯏꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯒ ꯇꯥꯟꯖꯕ ꯄꯩꯁꯥ ꯑꯗꯨꯅꯤ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯨꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯇꯁꯦꯡꯅꯃꯛ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕꯗꯁꯨ ꯇꯁꯦꯡꯅꯃꯛ ꯑꯩꯁꯦ ꯆꯣꯞꯄꯦ ꯑꯩ ꯅꯪꯒ ꯄꯨꯟꯕꯁꯨ ꯌꯥꯝꯅ ꯀꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯆꯩꯕ ꯂꯦꯞꯇꯦ ꯄꯨꯔꯅꯤꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯟꯅ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯕꯨ ꯊꯤꯝꯂꯛꯏ ꯐꯔꯦꯁꯦ ꯑꯩ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏ ꯑꯗꯣ ꯅꯪ ꯇꯥꯊꯣꯏꯕꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯅ ꯄꯩꯁꯥ ꯂꯧꯔꯒ ꯅꯨꯄꯥꯗꯨꯗ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯇꯁꯦꯡꯅꯃꯛ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯥꯏꯗꯣꯛꯂꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯕꯗꯒꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯊꯣꯏꯕꯗ ꯇꯧꯕꯗꯣ ꯃꯍꯥꯛꯀ ꯇꯁꯦꯡꯅꯃꯛ ꯄꯦꯟꯗꯦ ꯄꯨꯔꯅꯤꯃꯥꯒꯤ ꯃꯥꯡꯗꯕꯨꯗꯤ ꯍꯥꯏꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯁꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯊꯣꯏꯕꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯊꯣꯏꯕꯒ ꯎꯅꯩ ꯊꯣꯏꯕꯒ ꯎꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯦ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯅꯠꯇꯦ ꯃꯍꯥꯛꯀ ꯅꯧꯅ ꯇꯤꯟꯅꯔꯤꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯟꯅꯕꯤꯗꯨꯅ ꯂꯣꯏꯅ ꯇꯝꯈꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯅꯤ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯅꯤꯡꯕ ꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯈꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯇꯥꯊꯣꯏꯕ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕꯤꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ ꯇꯥꯊꯣꯏꯕꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯋꯥꯈꯜ ꯈꯔ ꯈꯟꯊꯍꯟꯅꯤꯡꯉꯤ ꯇꯥꯊꯣꯏꯕ ꯃꯥꯒ ꯂꯣꯏꯅꯔꯒ ꯍꯌꯦꯡ ꯅꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯥꯎꯒꯗꯕ ꯃꯥꯜꯂꯦ ꯃꯇꯝ ꯉꯜꯂꯤꯉꯩꯗ ꯇꯥꯊꯣꯏꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯌꯦꯡꯍꯧ ꯄꯨꯔꯅꯤꯃꯥꯒ ꯂꯣꯏꯅꯔꯒ ꯅꯍꯥꯛ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯂꯩꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯇꯧ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯊꯣꯏꯕꯗ ꯐꯖꯅ ꯍꯥꯏꯔꯦ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ ꯑꯣ ꯑꯩꯅ ꯑꯗꯨ ꯌꯥꯝꯅ ꯈꯟꯖꯔꯒ ꯑꯩꯅ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯠ ꯇꯧꯔꯕ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯂꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯅꯠꯂꯝꯗ꯭ꯔꯕ ꯃꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯝꯂꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯈꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕ ꯇꯁꯦꯡꯅꯃꯛ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯦꯝꯂꯦ ꯊꯦꯝꯂꯕꯁꯨ ꯃꯍꯥꯛ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯨꯡꯂꯣꯏꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯡꯅ ꯔꯦꯀꯣꯔꯗꯤꯡ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯁꯥꯡꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ